ꯃꯔꯨꯝꯁꯦ ꯐꯖꯔꯦ. Hi everyone, mayam pumnamakpu aina taramna okjari. Masidi Hilsha thongba ujarake pange Elishaga thongba. Masidi yam sae nusa se. Yengo nusa se sadra. Yam sae asidi. Se sauri hawe. Baby huingkum. Ananba haure, noba haure, wa haure. Marum se fajare. Matam maka onto piece semaga pure aduna fajadre piece mona seme Hojikanse Hilsha hauba matamni. July, August, September Hilsha hau. Methiga jenamga hapjalle. Phangsu sum fajaba phange. Hilsha thongbadadi tilhau sanam hapa haute. Aduna jenam khaktana chei. House yenamga methiga taraga ye atay nga thongbadadi raugumba atay paugumba adugumba thongbadadi tilhau kaisa hapagadi hawe ado Hilsha thongbadadi magi manduga chana dabadong tawe aduna methiga yenamga oina ye aigi panse kharadi yamalle Doje sum thongjalle. Mayamna nungsibiduna aigi channel asibu like, subscribe, amadi share tawbiu, comment chu pibiu. Aigi siam haina namjabadi natsade asoiba kya yaurabasu comment da pibirao haibirao. Matamgi video da sendokjarake. Hinjang thongbada ide yambana ising asabana mahi happe adu nungai. Yang nasu asum sawe. fajare hinjang se haudo male.
ꯃꯨꯜꯂꯦ ꯍꯤꯟꯖꯥꯡꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯥꯕꯩꯗꯤ ꯍꯥꯞꯄꯔꯣꯏꯒꯦ ꯏꯂꯤꯁꯥꯒ ꯊꯥꯡꯖꯤꯡꯒ ꯂꯩꯖꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜ ꯑꯣꯏꯅ